Lakhipuronline puthokjaba August ki tang 13 Laibak pokpa numit ki Khomjinba Pao tabirase. Ahanbada maruoiba Pao. Laibak sinba thungna pangthokkibagum Barak Tampak ki mafam dasu 63 suba ningtam numit chinglemna pangthokre. Class 10 amasung Class 12 ki First Division da mai paklakraba mahiroi singbo Guwahati Manipuri Social Organization na taramna okre. Barak Dairi na Nabart ka kusam na duna ningtam numit ki thorom putik halda pangthokre amasung angang singila yek pa henda nabagi thorom mama uma kona silang duna pangthokre. Haujik mapungoi ba Pao tabirase. Laibak sinba thungna pangthokibagum Barak Tampak ki mafam dasu 63 suba ningtam numit chinglemna pangthoknakre. Kasar jila ki police parade ground da Rajya ki transport fisheries amasung excise mantri Porimol Suklabaidana jati ki machu ohum ki phiral chingkhat ki bakaloinana parade ki salami okhi. Thauramga mari leinana wangang laduna mahakna ningtam ihauda sarugya ki ba thauna phaba sait singi mafamda ikai khumna jakhi. Rajya asigi chawkat thaurangi matangda wafam kayamaram phongdokhi thauramda Silchar gi MLA Dipayon Chakrabarti jila ki DC Rohan Kumar Jha SP Ramandip Kaur DSP Subroto Sen na chingba maroiba miyoi kaya sarugjakhi. Thauramgi manung channa nat ki oiba thauram kaya tongan ba kangrup singna pangthokhi. সরকারের তরফ থেকে সকল স্বাধীনতা সংগ্রামীদের প্রতি আমার আন্তরিক শ্রদ্ধা ও প্রণাম নিবেদন করি। আপনারা সকলেই নিশ্চিতভাবে লক্ষ্য করেছেন বর্তমান সরকার রাজ্য জুড়ে জনগণের সেবায় নানা কল্যাণকর প্রকল্প হাতে নিয়ে চলেছে। মন্ত্রী আমরা সবাই ঘন ঘন বিভিন্ন অঞ্চল সফর করছেন, সেজন্য জনগণের সঙ্গে মন্ত্রী আমাদের Lakhipur subdivision ki oina 63 suba ningtam numit ki mapungoi ba thoram Earl Higher Secondary School ki sanabungda pangthokhi. Lakhipur ki SDO in charge amadi Kasar jila ki ADC Sudip Natna jati ki machu ohum ki phiral pahenkhi. Thoromga mari leinana wangang laduna mahakna Kendra amasung Rajya Sarkar ki chakot thorang ki matangda panduna wangangkhi. Mahakna lau singu ki matangda palladuna Markulin ki home ki pothok Dubai ki kaithel la yon bangam ki bagi wapam supan ki lalang labok parda mai ki KV kuntra humde ki substation ama thambangam le haiki. Thauramda Bharat ki ningtam ihauda sarugya ki ba laikhitraba lamdam asigi layoi kraba miyoi singi mafamda ikai khumna jaba phongtokhi loinana Lakhipur police amadi tongan ba school ki mahiroi singna pangthokpa parade ta sarugya ki. March pasta Johar Navodaya Bidyaloy Boys Poilapulna ahanba mana Benison English School na ani suba mana amadi Sunrise English School ki mahiroi singna ahum suba mana phangkhi. आज भारतेर ৭৬তম স্বাধীনতা দিবস। এই পূর্ণ লগ্নে আমি ভারতের ত্রিবর্ণ রঞ্জিত পতাকার নিচে দাঁড়িয়ে ভারত মাতাকে প্রণাম জানাই। তারপর এখানে উপস্থিত জনসাধারণ এবং
বিশিষ্ট অতিথিবর্গকে আমার আন্তরিক প্রীতি শুভেচ্ছা ও অভিনন্দন জানাচ্ছি। Guwahati Manipuri Social Organization Dispur Guwahati na handak chahi gi class 10 amadi class 12 ki parikha da first division da mai paklakhiba Manipuri mahiroi singda harau tayamba phongdokpaga loinana 18 suba felicitation gi tharumama August ki tang 13 da Ganeshguri da leiba GMSO Community Hall da pangthokre Luke ki President Laisram Hemantana mipama poiduna pangthokhiba thoramda Laisram Sukumar Yambem Lal Babu Dr Ngangom Bijoy Kumar Professor Dr Ranjit Singh Irabati Singhana chingba miyoi singna dais ki leiteng oikhi Loop ki General Secretary Lukram Mobana taram nokpagi barul pikhi loisilakpada Loop ki Executive Member Laisungam Raskishorna thagat wai phongdokhi Thauramda mahiroi nifuda memento amadi thagat cherol piduna ikai khumna jaba utke Thauramgi manung channa lower income group ki mahiroi tarukta lupa lising kun tauduna sel ki tengbang su pikhi Rural Development Organization Tolen Khunasu Jati gi machu ohungi phiral singat ki bagaloinana mahiroi singi thorum kaya pangthoktuna ningtam numit pangthokhi Thauramda Ngangom Basanta Kumar KH Rani Tobi Devi NG Nandababu Singha T Robindra Singha A Rupachandra Singha na chingba miyoi singna mathang setna mipammapu athoiba mithung amadi ikai khumnajaba mithung oina dais tapamke numidasi gi thoromga mari leinana mahiroi singi leibak ningbei sei Seireng thiba wareng pabana chingba kaya pangthokhi aroibada makok mathang taraba singda manamathum yenthokpaga loinana handak class 10 amadi class 12 ki parikha da phajana mai paklakraba mahiroi singda mana yenthoktuna pukning thogatki amadi kungang asigi masana kaya da medal phanglakraba sanaroi singdasu manamathum piduna harau tayamna okhi National Bank for Agricultural Development NABARD Kasar District Office na Barak Dairy Farmer Organization ga kusam naraga Bharat ki 63 suba ningtam numit ka mari leinana Barak Dairy ki Putikhal da leiba office da thoroma mapangthokre NABARD ki Kasar District Development Manager Rabi Shankar Likma Bamna jati gi machu ohum gi phiral chingkatuna thoram adu haudoki thoram da farmer humphuromna saruyakhi thoram ga mari leinana Rabi Shankar Likma Bamna wangang laduna NABARD na paikhatliba thabak singi manungda lairaba lomi singi damak program kamarum yauri haina phongdokhi Barak Dairy ki chairman Dayanidhi Sharma mifam mapo ki ba thoramaduda Barak Dairy ki secretary Sopon Asangmam na hai laiba kasen ning tamba phangbagi chahi 63 mapung pharak paga iroinana lomi mayamda lomi aikhoisu ning tamnabagi damak lairabadagi ning tamba haibadu oinabagi damak thabak paikhatpa horasi haiki Panbayai Barak Dairy Farmer Producer Organization asi NABARD na PODF ID Fund gi makhada saugotpa organization amani Barak Tampak ki mafam da ningtam numit pangthok nakhibagi pau makhatana lakli Naharol Khorirol Silup Assam na Khorirol Sanglen Lakhipur da 63 suba ningtam numit pangthokhi Loop ki President Thokchom Biswanath na jati gi machu ohum gi phiral chingkhatkhi Humbutara Turuk Shuba Bharat ki ningtam numit ki thoram Society for Meitei Chamber of Commerce Assam na sinduna jati ki machu ohum gi phiral chingkhatkhi thoram da Loop ki President Khetrimaim Omananda General Secretary Okram Lakhikanta Working President Bishwajit Sharma Assistant General Secretary Okram Ibomcha Finance Secretary Motilal Singhana chingba miyoi sing sarugyakhi thorom asiga iroinana Okram Ibomcha Singhada Lisingania kunmanga phawbagi oina chahi ahumgi Society asigi Assistant General Secretary gi phamsu sinakhi Humutara Taruk Shuba Bharat ki ningtam numit ka mari leinana Guwahati ki tongan mafam dagi lakhiba chahi mari dagi chahi tara phawbagi angang singi oiba laiyakpa hendanabagi thormama United Manipuri Arts and Cultural Organization Umakona Manipuri Bosti High School Guwahati da pangthokre World Mitei Council gi Vice Chairman Yengkhom Dhan Kumar Ichema amasung Arambai ki Chief Editor Dr. Purisabam Birmani Manipuri People's Front ki President Yengkhom Upendranath Thoramda sarugyakhi
lai yekpagi lamda national amadi international mana phanglakhraba Anurag Singhabu ikai khomnaba uttana umako gi president thokjom ngobana lengyan phi ama khudol tamki numida sigi lai yekpa hendanabada Ratnabali chanu Birubari St Stephen School na ahanba mana Ayush Singha Ganeshguri Anand Academy na anisuba mana aduga Aisa Devi Manipuri Bosti Gurukul Grammar Senior Secondary School na ahum suba mana phangki makok mathang taraba singda certificate kaloinana trophy amadi saruk jakiba khuding maktasu certificate amamam yentoki haina lupki general secretary GS Thongra Tabamna khanghalakli Bharat ki ningtam numit ki thoram Udarbon Pangram da leiriba Pauna Brajabasi ki saktam mamangda Pauna Ningsing Loop amadi Pangram Maira Paibi Loop kaloinana Udarbon Circle Office ka punna pangthokre Ayuk pung 9:30 da Jagananda Sarmana Bharat ki machu ahum ki piral chingkhat ki thoramda panel ki general secretary Kamini Singha Fakrul Islam Loskor Jishutus Dev Pronoynath Vishnu Dev na chingba miyoi sing sarujaki ki Humutara Taruk Suba Bharat ki ningtam numit ki thoram Kasar Lakhipur ki Binakandi Part 2 Wangkhem Laikai da Sipoi Mutini Memorial Protection Committee na silang tuna pangthokki Ayuki pung 9:30 da haunabi matungina jati ki machu ahong ki piral singkat ki thoram aduda lupki president Yumna Mani loinana lupki member sing laikai ki ahalaman amadi mahiroi sing saruyaki Jyoti Village Organization Rongpurna Humbutara Turuk Suba Bharat Ningtam Numit ki thoram pangthokki Ayuki pung 9:35 da NGB Dhorani Singhana jati ki machu ahong ki piral chingkhatuna ikai khomna jabot ki loinana har ghar tiranga ki khongset amasu Saramkhul dagi hauraga Rongpur Part 2 phawba chatki thoramadu da Jyoti Village Organization ki president Binita Singha secretary S Madhavi Devi loinana lubasi ki manung channa leiriba SHG ki member singsu sarujaki aroi bada maroi ba pau amukhanna Laibak Sinba Thungna Pangthokki Bagum Barak Tampak ki mapam dasu Humbutara Taruk Suba Ningtam Numit Chingdem na pangthokre Class 10 amasung Class 12 ki First Division da mai paklakraba mahiroi singbu Guwahati Manipuri Social Organization na taram na okre Barak Diary na Nabard ka kusam na duna Ningtam Numit ki thoram Putik Halda pangthokre amasung Angang singi layak pa hendan bagi thoram mama Uma kona silang duna pangthokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare